Laibagasi court sing the Chathariba Kasingi proceedings sing live streaming Tobagi Maikaida Kumang Chowsilakle. Live streaming Toba Sinamatam Manghandabagi Matakta Kaski Maramda, Matam Changdana Kangbangami, Adubo, Manipurda court ki proceedings sing, live streaming Toba Haudri, court ki proceedings sing, live streaming Tobagi Kanaba Amadi, Kanadaba Animak Laitabat Natte, Hiramasida, Impact News ki Akanaba report ama. Coronavirus laina lachana maram oiraga district court tagi hauraga leba asigi khwaidagi awang bathakta leiriba Supreme Court ta chathariba case proceedings sing petitioner natraga defendant na virtual gi khuthangda khudak ki oina khangningbagi apamba hengalakli fibam masi lakpadagi Supreme Court na court proceedings sing video conferencing gi khuthangda public sing na khudakta yengba yabagi thabak model video conferencing rules ki makhada haukre Supreme Court ki matung ina court proceeding bu live streaming tawba asi mioiba amagi right to access justice ki manung chanli live streaming tawbagi pandam asi miyamna judiciary da thamliba thazaba du smart oiba judiciary gi demand hingadhanaba sel changdanabagi mathakta corruption lehendanaba judiciary gi asoiba khangnaba amadi legal research ta mateng ohenaba asina chingmani court da wayel chathabasi television da aduga cinema da ubadu khakta adumana tobuja la haina khanba adumakti cinema dramatize tawduna tawbudugadi tasengba asengba akoi court ki bichar tawbugadi yamna khinai maram aduna akoina court ta karamna tawrige habasi common man singda su adum khangan basi chumi aduga misi jana khangan baduna akoi gi justice dispensation se akoi praja sina mamin urakana oh yes asmaina tawbore haina miyamna akoi gi kanobu court bu hena thajaba aduga court ki proceeding dubu akoi kamai tawi kedawi habasi mayak sengna khangan basina henna transparent oiba hanagisi transparent oide habinate adubu henna akoi miyamna tawri bathabuk singse khanganabo honabada achobo mating oigini haina I thamjiningi doja Manipur da chathadri haije masigi khudong chada kari leibana oibagi adu si chatha ningba taragadi kari tangai kari tawbo mathau tabagi technically hairobudi adum madu feasible oi maramdi akoina covid ki pandemic manungda physical hearing tawbo yadaw matamda akoi video conference ki matengna court ta khoi honorable judge sing leire ukil sing ma magi chamber da akoi video conference ki matengna adum tongan case sing hearing chathadana lai adu hujudi covid ki phim phagalabani hana dawna physical hearing tawre aduna aduda leramba akoi gi infrastructure masai camera monitor ke mayam do loimak already install tawga leiba ngaktani na adum tasengna huji live streaming tawbuda tudongna aruba amadi oiroi adi yamna kano sangbadi oiroi hana khali adubu masida darkar leribadi court gi mari lenaba authority dugi madugi ware mama mogi decision amma darkar lei hana thamjini online gi khuthangda arapam famda leiba mioi singna court ta laktrabasu makoi gi case adubu makoi gi ukil singna karamna thengnari haiba khudakta yengba fanglagani masigi mathakta live streaming tawba asina judiciary gi maikai dasu sengna thabak tawba ngamhanbaga loinana interruption toina tawba yeithokpa hantahanba damateng oigadawri court ta chathariba police minister yauna top official singi case sing judge singna karamba mongda wayel chathabagi haiba adusu miyamna yengba yagadawri bani आपको इतना टाइम लगता है क्या समझने में? सर मैंने तो उस समय नहीं बनाया था सर। क्यों नहीं बनाया था? तो झूठ क्यों बोला आपने कि मैंने बनाया? शिनाख्ती पंचनामा बनाया था सर। फरारी पंचनामा और शिनाख्ती पंचनामे में फर्क होता है कि नहीं होता है? क्यों झूठ बोल रहे हैं आप? मिस्टर SHO, I'll have to write in the order that he is hand in glove with the accused and he is not fit to be assigned duties of investigation. झूठ बोला इसने, आपके सामने झूठ बोला है। मैं कोई अपनी मर्जी से कुछ नहीं लिखाने वाला और ये कोर्ट में, जब हाई कोर्ट में ये झूठ बोल सकता है तो इसकी नीचे क्या फितरत होगी। इसको हाई कोर्ट की इज्जत नहीं है, हमें तो अपनी इज्जत है। कैबिनेट मिनिस्टर अबव हाई कोर्ट और आपने एप्लीकेशन भेजी थी कि ऐसी कि कैबिनेट मिनिस्टर की विजिट है इसलिए आप नहीं आ सकती। Whether you had given this intimation to the government advocate, or you think that you are above the high court. Court ki processing live streaming tawrabasu case kharadadi high data security amadi privacy mathau tari rape matrimonial amadi atopa yamna sensitive oiba case singdi live streaming tawba yade live streaming tawba haiba si high speed internet connectivity changbagi mathakta afaba makhalgi infrastructure leiba mathau tai live streaming tawbagi kanaba amadi kanadaba
ꯈꯦꯠꯅꯕ ꯂꯩꯖꯔꯒꯁꯨ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯊꯣꯔꯤꯇꯤꯅ ꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯊꯣꯔꯤꯇꯤꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝꯕꯨ ꯂꯤꯒꯦꯜ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯅꯕ ꯀꯦꯝꯄꯦꯟ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯁꯨ ꯀꯣꯔꯠ ꯄ꯭ꯔꯣꯁꯤꯗꯤꯡꯕꯨ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯕꯒꯤ ꯊꯕꯛꯇꯤ ꯍꯧꯗ꯭ꯔꯤ नेशनल प्लेटफॉर्म सागली अखोई जुडिशियल सुप्रीम कोर्ट यावबा तौसीनगदब हाई कोर्ट सिंजु लोअर कोर्ट सिंजु नेशनल डिजिटल प्लेटफॉर्म सिदी तवइना अखोइना थागत पाइना लाइव तौबा अमसुंग अपलोड तौबाइना यूट्यूब कुंबा प्राइवेट चैनल तोगा अद मतंग सिदा याना बैलेंस होय मोंगदा ई कमिटी सुप्रीम कोर्ट की मोइना पब्लिक डोमेन दा गाइडलाइन थमग्रे सि मतंग सिदा रूल्स मैम से आइदी लाइव तौइदबा मैमा समना हरबदा पोस्को जुबिनल मैट्रिमोनियल केस रेप केस इन कैमरा मैटर्स नेशनल सेंसिटिव इंफॉर्मेशन मैटर्स मैम से बैलेंस ऑफ अप्रोच नहीं तम तमना मणिपुर रूल्स एडॉप्ट तौरगा फजब अखोई जुडिशियल सिस्टम एक्सपीरियंट एंड इफेक्टिव जुडिशियल सिस्टम लाइव स्ट्रीमिंग तौबना पुरकने खनजे कोर्ट की प्रोसीडिंग लाइव स्ट्रीमिंग तौबा हाइबा सी राइट टू एक्सेस जस्टिस अमनी हाइरबनीना लेबा असिगे अतोपा स्टेट सिंगदा लाइव स्ट्रीमिंग तौबगुम स्टेट असिदसु कोर्ट प्रोसीडिंग लाइव स्ट्रीमिंग तौदना लंदम असिगे मियामदा जुडिशरी बु हेन्ना थाजाहनबा मथौतारी इम्पैक्ट न्यूज़ की दमक आई जोयसुवशम इम्फाल।